ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯊꯦꯝꯕꯨꯡ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯒ ꯊꯣꯏꯅꯨꯒꯒꯤ ꯃꯆꯥ 8 ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅꯁꯨ ꯋꯥꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯍꯤꯡꯂꯝꯃꯤ꯫ ꯉꯥ ꯐꯥꯗꯕ ꯅꯨꯃꯤꯠꯇꯅ ꯃꯈꯣꯏ ꯆꯔꯥ ꯍꯦꯜꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯗꯨ ꯄꯥꯠꯇ ꯍꯤ ꯇꯣꯡꯗꯨꯅ ꯉꯥ ꯐꯥꯅꯅꯕ ꯇꯧꯔꯤ꯫ ꯃꯗꯥꯎꯅ ꯌꯥꯗ꯭ꯔꯤꯕꯁꯨ ꯉꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯐꯥꯔꯝꯗꯦ꯫ ꯊꯦꯝꯕꯨꯡꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯣ? ꯉꯥ ꯑꯃꯠꯇꯁꯨ ꯐꯥꯗꯦ ꯇꯧꯔꯤꯁꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯔꯛꯇꯦ, ꯆꯦꯡ ꯂꯩꯇꯗꯅ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥ ꯐꯥꯗ꯭ꯔꯗꯤ ꯆꯔꯥ ꯍꯦꯟꯕꯗ ꯁꯤꯕ ꯇꯥꯔꯦ꯫ ꯊꯦꯝꯕꯨꯡꯅ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩꯗ ꯆꯥꯎꯔꯦꯜꯅ ꯊꯦꯝꯕꯨꯡꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯊꯦꯝꯕꯨꯡ, ꯅꯪꯕꯨ ꯉꯁꯤꯒꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ? ꯑꯩꯗꯤ ꯉꯥꯖꯥꯎ 3-4ꯗꯤ ꯐꯥꯔꯦꯍꯦ꯫ ꯉꯥꯁꯤꯡꯁꯦ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯨꯔꯕꯗꯤ ꯁꯦꯜ ꯐꯅꯌꯥꯝꯗꯤ ꯐꯪꯂꯅꯤ꯫ ꯏꯇꯥꯎ, ꯑꯩꯗꯤ ꯉꯁꯤꯗꯤ ꯉꯥꯕꯨ ꯑꯃꯠꯇ ꯐꯥꯗ꯭ꯔꯦꯗ꯫ ꯏꯇꯥꯎꯗꯤ ꯗꯥꯎꯕꯨ ꯐꯖꯅ ꯌꯥꯔꯤꯅꯦ꯫ ꯑꯩꯗꯤ ꯉꯁꯥꯏꯁꯨ ꯆꯦꯡ ꯂꯩꯇꯗꯅ ꯆꯥꯛꯁꯨ ꯆꯥꯔꯛꯇꯦ꯫ ꯌꯨꯝꯗꯒ ꯍꯟꯗꯧꯒ ꯇꯟꯕꯨ ꯇꯜꯂꯤꯗ꯫ ꯌꯨꯝꯗ ꯍꯟꯕ ꯇꯜꯂꯤꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯇꯥꯎ? ꯏꯇꯥꯎ, ꯑꯩꯒꯤ ꯏꯆꯥ ꯃꯌꯥꯝꯗꯨꯅ ꯑꯩꯅ ꯆꯦꯡ ꯄꯨꯔꯛꯂꯅꯤꯅ ꯍꯔꯥꯎꯅꯅꯤ ꯂꯩꯔꯝꯗꯣꯏꯁꯦ꯫ ꯆꯦꯡ ꯄꯨꯗꯅꯒ ꯆꯪꯂꯨꯔꯕꯗꯤ ꯃꯈꯣꯏ ꯃꯃꯥꯅ ꯂꯥꯡꯒꯗꯕ ꯏꯁꯧꯗꯨ ꯈꯜꯂꯨꯕꯗ ꯌꯨꯝꯗꯒ ꯑꯃꯠꯇ ꯆꯪꯅꯤꯡꯗ꯭ꯔꯦꯗ ꯏꯇꯥꯎ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯏꯆꯥꯁꯤ ꯌꯥꯝꯁꯨ ꯌꯥꯝꯃꯟꯈ꯭ꯔꯦꯗ꯫ 3-4 ꯄꯣꯛꯄ ꯐꯥꯎꯕꯗ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯏꯇꯥꯎꯒꯤꯗꯤ ꯏꯆꯥ 8ꯅꯤ꯫ ꯑꯗꯨꯁꯨ ꯆꯍꯤ ꯑꯃꯃꯝꯈꯛ ꯍꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅꯤ ꯏꯇꯥꯎ, ꯑꯩꯅꯗꯤ ꯌꯥꯝ ꯄꯣꯛꯑꯣꯏꯁꯦꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯄꯣꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯅꯣꯡꯃꯒꯤ ꯉꯥ ꯈꯔ ꯐꯥꯔꯒ ꯀꯩꯊꯦꯜꯗ ꯌꯣꯟꯕꯁꯤꯅꯗꯤ ꯏꯃꯨꯡ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯍꯣꯏꯁꯦ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯥꯏꯅ ꯅꯨꯡꯉꯥꯏꯖꯅꯤꯗ꯫ ꯏꯇꯥꯎ, ꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯏꯇꯥꯎꯒꯤ ꯆꯦꯡꯗꯣ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯑꯩꯈꯣꯏꯗꯒꯤ ꯑꯣꯏꯅ ꯂꯧꯈ꯭ꯔꯣ꯫ ꯆꯥꯎꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡꯗꯨ ꯃꯊꯥ ꯁꯥꯕ ꯈꯔ ꯐꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯊꯣꯏꯅꯨꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯂꯥꯏꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ, ꯏꯆꯦ, ꯀꯔꯤ ꯂꯩꯔꯒꯦ ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯄꯕꯣ? ꯂꯥꯏꯕꯤ ꯈꯔ ꯆꯥꯎꯅ, ꯊꯣꯏꯅꯨ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯣꯏꯕꯨ ꯅꯆꯥꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯌꯦꯡꯁꯤꯟꯗ꯭ꯔꯕꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯦ, ꯑꯉꯥꯡꯁꯤꯡꯅ ꯀꯩꯗꯧꯔꯝꯂꯕꯒꯦ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯆꯨ ꯈꯔ ꯊꯥꯕꯗꯣ ꯍꯨꯔꯥꯟꯗꯨꯅ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯀꯩꯅꯣꯅꯦ ꯏꯆꯦꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯦꯡꯕꯔꯣ? ꯏꯕꯦꯝꯃ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯊꯥꯖꯗ꯭ꯔꯒꯅꯅꯦ ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯑꯗꯨꯗ ꯍꯪꯉꯨ꯫ ꯅꯆꯥ ꯃꯌꯥꯝ ꯄꯣꯛꯊꯣꯛꯂꯒ ꯁꯥ ꯁꯟ ꯊꯥꯗꯣꯛꯄꯗꯧꯅ ꯊꯥꯗꯣꯛꯄꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯁꯨꯅꯦ ꯆꯨꯗꯣ ꯌꯣꯜꯂꯒ ꯏꯃꯨꯡ ꯄꯨꯅꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯑꯁꯤꯅ ꯆꯨ ꯍꯨꯔꯥꯜꯂꯤꯕꯁꯦ ꯉꯁꯤ ꯈꯛꯇ ꯅꯠꯇꯦ, ꯏꯇꯠ ꯇꯠꯇꯅ ꯍꯨꯔꯥꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯛꯂꯕꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯅꯆꯥꯁꯤꯡ ꯑꯗꯨ ꯋꯥꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯂꯥꯏꯕꯤꯅ ꯉꯥꯡꯉꯝꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯍꯜꯂꯛꯈꯤꯁꯅꯨ, ꯃꯣꯏ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯕ꯫ ꯏꯆꯥ 8 ꯄꯣꯛꯄꯕꯨ ꯑꯐꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯕ, ꯃꯄꯥ ꯂꯣꯏꯅ ꯂꯧꯏꯕ꯫ ꯑꯗꯨꯝꯅ ꯊꯣꯏꯅꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯆꯥ 8ꯇꯨ ꯏꯃꯣꯠ ꯃꯣꯠꯄ ꯃꯈꯩ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯊꯣꯏꯅꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯍꯦ, ꯅꯈꯣꯏ ꯀꯗꯥꯏ ꯆꯠꯂꯨꯏ? ꯏꯃꯥ, ꯕꯨꯡꯇꯣꯟ ꯍꯣꯏꯗ ꯁꯥꯟꯅꯕ ꯆꯠꯂꯨꯕꯅꯤ꯫ ꯊꯣꯏꯅꯨ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯀꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕꯗꯤ ꯍꯩꯔꯦꯅꯦ꯫ ꯅꯣꯏꯅ ꯃꯤꯒꯤ ꯆꯨ ꯍꯨꯔꯥꯜꯂꯤ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯣ? ꯍꯥ? ꯑꯇꯣꯝꯕ ꯑꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯐꯨꯒꯅꯨ ꯅꯥꯏ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯕꯒꯤ ꯆꯨ ꯍꯨꯔꯥꯟꯗꯨꯅ ꯆꯥꯔꯨꯕꯅꯤ꯫ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯏꯃꯥꯅ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯄꯤꯖꯗꯦ꯫ ꯊꯣꯏꯅꯨꯗꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯨꯔꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯀꯔꯤꯒꯤ ꯃꯤꯒꯤ ꯆꯨꯗꯨ ꯍꯨꯔꯥꯜꯂꯤꯕꯅꯣ? ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯌꯥꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤꯅꯦ ꯅꯣꯏ ꯄꯥꯕ ꯍꯜꯂꯛꯑꯅꯤ꯫ ꯅꯣꯏ ꯄꯥꯕ ꯍꯜꯂꯛꯑꯒ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯗꯕꯅꯤ꯫ ꯅꯈꯣꯡ ꯅꯈꯨꯠꯁꯤꯡ ꯑꯗꯣ ꯃꯣꯠꯄꯅ ꯌꯥꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯍꯥꯝꯗꯣꯛꯂꯨꯆꯣ ꯆꯠꯂꯣ꯫ ꯃꯆꯤꯜ ꯃꯅꯥꯎ 8 ꯑꯗꯨꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯆꯠꯈꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯆꯥꯎꯔꯦꯜ ꯍꯣꯏꯗꯒꯤ ꯆꯦꯡ ꯈꯔ ꯂꯧꯔꯨꯔꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯆꯦꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯃꯥ, ꯆꯦꯡ ꯄꯨꯔꯛꯂꯕꯅꯤꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ꯫ ꯉꯁꯤꯒꯤꯗꯤ ꯁꯤꯅ ꯊꯣꯡꯂꯅꯤ꯫ ꯍꯌꯦꯡꯅ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯒꯗꯧꯔꯤꯕꯅꯣ?
ꯃꯃꯥ ꯑꯗꯨ ꯐꯥꯎꯕ ꯏꯇꯥꯎ ꯆꯥꯎꯔꯦꯜ ꯍꯣꯏꯗꯒꯤ ꯂꯧꯔꯛꯂꯤꯕꯅꯤ ꯉꯁꯤꯗꯤ ꯉꯥꯁꯨ ꯑꯃꯠꯇ ꯐꯥꯗꯦ ꯊꯣꯏꯅꯨꯗꯨ ꯁꯥꯎꯅ ꯅꯪꯗꯤ ꯐꯥꯔꯨꯏ ꯑꯩꯅ ꯉꯥ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯂꯪꯐꯩꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯁꯨ ꯅꯪꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯃꯄꯥꯅꯦ ꯍꯥꯏꯗꯅ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯐꯥꯎꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯗ꯭ꯔꯕꯅꯤꯅ ꯃꯤꯉꯣꯟꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯍꯧꯔꯦꯗꯅ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯝꯂꯦ ꯍꯥꯏꯕ ꯍꯩ ꯃꯃꯥ ꯅꯪ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯅꯆꯥꯁꯤꯡ ꯑꯁꯤ ꯁꯦꯟꯅꯕ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯁꯦꯟꯅꯗꯕꯗꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯍꯣ ꯇꯥꯏꯅꯔꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯣ ꯅꯪꯅ ꯅꯨꯄꯥꯗꯤ ꯊꯣꯛꯆꯗ꯭ꯔꯒ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯁꯤꯜ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯅꯆꯥꯁꯤꯡ ꯑꯁꯤꯅ ꯃꯤꯉꯣꯟꯗꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯤꯕꯁꯦ ꯍꯨꯔꯥꯜꯂꯝꯂꯣꯏꯗꯕꯅꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯂꯩꯔꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯁꯤꯒꯗꯧꯔꯕꯅꯤ ꯍꯧꯖꯤꯛꯇꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ ꯏꯃꯥꯒ ꯄꯥꯕꯒꯅꯗꯤ ꯏꯕꯦꯝꯃ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯒꯅꯨ ꯋꯥꯒꯅꯤ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯕꯅꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯥꯏꯕ ꯏꯟꯖꯔꯝꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯒꯗꯕꯅꯤ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯒꯅ ꯅꯄꯥꯝꯗ ꯆꯠꯂꯒꯦꯔꯣ ꯍꯥ ꯅꯄꯥꯝꯗ ꯆꯠꯀꯦꯒ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯋꯥꯔꯕꯅꯤ ꯀꯔꯤ ꯑꯩ ꯂꯧꯔꯨꯕꯗꯒꯤ ꯋꯥꯔꯕꯅꯤ ꯀꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯆꯥ ꯌꯥꯝꯅ ꯄꯣꯛꯂꯣꯏꯁꯤꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯣꯛꯇꯧꯅ ꯅꯆꯥ ꯄꯪꯄꯣꯛꯇ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯦꯜꯗꯤ ꯄꯨꯁꯤꯜꯂꯛꯇꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯗꯗꯤ ꯇꯥꯏꯅꯒꯅꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯑꯉꯥꯡ ꯌꯥꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯪꯒ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯅꯦ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯆꯈ꯭ꯔꯒꯦ ꯅꯪ ꯅꯊꯟꯗ ꯉꯥꯡꯖꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕꯨꯡꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤ ꯊꯣꯏꯅꯨꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯃꯆꯥ 8 ꯑꯗꯨꯅ ꯂꯝꯌꯥꯏ ꯑꯗꯨꯗ ꯁꯥꯟꯅꯔꯤ ꯃꯆꯤꯟ ꯃꯅꯥꯎ 8ꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯒꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯈꯠꯅꯩꯀꯣ ꯈꯠꯅꯩ ꯅꯣꯡꯃꯇ ꯈꯠꯅꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯀꯣ ꯂꯩ ꯕꯨꯡꯇꯣꯟ ꯍꯣꯏꯒꯤꯗꯤꯅꯦ ꯃꯣꯏꯒꯤ ꯃꯄꯥꯅ ꯐꯤꯔꯣꯜ ꯐꯖꯕꯒ ꯃꯌꯥꯝ ꯂꯩꯕꯤ ꯍꯥꯏꯉꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯅꯁꯨ ꯄꯥꯕꯅꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯐꯖꯕ ꯑꯃꯠꯇ ꯂꯩꯕꯤꯗꯦ ꯑꯗꯨꯒꯅꯦ ꯈꯪꯉꯕ꯭ꯔꯥ ꯉꯔꯥꯡ ꯑꯩꯅ ꯕꯨꯡꯇꯣꯟ ꯍꯣꯏꯗ ꯆꯠꯄꯗꯅꯦ ꯃꯣꯏ ꯃꯕꯣꯛꯇꯨꯅ ꯃꯣꯠꯂꯦ ꯆꯪꯉꯛꯀꯅꯨ ꯅꯐꯤꯅꯔꯣꯒꯗꯣ ꯏꯁꯦ ꯁꯦꯒꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯕꯨꯡꯇꯣꯟꯒ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣꯅ ꯇꯥꯜꯂꯛꯏꯕ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯃꯣꯏ ꯃꯕꯣꯛꯅꯅꯦ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯈꯪꯅꯤ ꯕꯨꯡꯇꯣꯟꯗꯣ ꯍꯌꯦꯡ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯁꯤ ꯇꯥꯆꯧ ꯐꯨꯗꯧꯗꯤ ꯕꯨꯡꯇꯣꯟꯅꯗꯤ ꯃꯣꯏ ꯃꯕꯣꯛꯇꯨꯅꯤ ꯃꯣꯏ ꯃꯕꯣꯛꯇꯣ ꯍꯌꯦꯡ ꯂꯨꯝꯃꯒ ꯅꯥꯎꯔꯤꯅ ꯀꯥꯞꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯆꯧ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯗꯨ ꯍꯥꯏꯅꯔꯝꯃꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯃꯈꯥꯗ ꯊꯥꯗꯨꯅ ꯄꯨꯂꯞ ꯇꯨꯝꯂꯝꯃꯤ ಲಾಯರಬನ ತುಮ್ನನಬ ಕಾಂಥೋಲ್ ಫಾವ ಲೈರಮ್ದೆ ಅಮನ್ಬ ಕಾಂಥೋಲ್ ಅಮದಿ ಲೈರಮ್ಮೆ ಮದುದನ ಅಂಗಾಂಗ್ ಅಹುಂ ತುಮ್ಲಮ್ಮೆ ನುಮಿತುಸು ಹೌಕಿ ಮಥಂಗಿ ನುಮಿನಿ ಥೆಮುಂಗ್ದು ಪಾತಂಗಾ ಫಾಬ ಚಟ್ನನಬ ಥೌರಾಂಗ್ ತೌರಿ ಥೊಯ್ನು ಮಾಗಿ ನುಪಾಗಿ ಮನಾಕ್ತ ಚಂಗ್ಲಕ್ತುನ ಹೌಜಿಕಿ ಚಾಕ್ ಥೋಂಗ್ನನಬ ಚೇಂಗ್ ಲೈತ್ರಿ ಕಮೈ ತೌಸೆ ಹೈಬನು ಮಮಾ ಕನಾದಗಿ ನೋಮ ಫೂರಗ ಥೋಂಗ್ಲಮ್ ಹೊರೇನ್ ngಾ ಫಾರಗ ಸಿಂಗ್ನನಬ ngಾ ಫಾದ್ರದಿ ಕಮೈ ತೌಬ ಖುಲ್ ಅಸಿದ ಲೈರಿಬ ಮೀಸಿಂಗ್ ಅಸೆ ಐ ಉಬದ ಲೋಯ್ನ ಚೇನರಬನಿ ನಸಕ್ ಥೀಬದುದ ಕೀದನ ಚೇಂಬ ಸೋಯ್ದನ ಒಯ್ರಂಗನಿ ಕರಿಯೆ ಐಬು ಸಕ್ತಿ ಕಾಯ್ನ ಹೋಯ್ಬುಂಗೋ ಐಸೆ ಲೈಸಾರಿngೈದ sak ಫಜಬದ ಥೊಯ್ನು ಹಾಯ್ನ ಹಾಯ್ನರಿಬನಿ ನಖೋಯ್ಗಿ ಲೈರಬ ಯುಮ್ ಅಸಿದ ಲೈಬದಗಿನೆ sakase salak sari nupi nangi chinse okhakti kaline ha ngangliba makai he khumeba aina pharambagi phabani ko nang aina machin phataba mi am oiramlabadi nang ngasaina nanam taladabani nongmata su isau langdabida leiba hainadabro numit chuppa isau da langlaga leisibu kaigino ho aina hene isau langningde nangna seldo mayam mayam pusala adi aina ngasi isau langliba se langkidro isau langnabana nangna silaga aibu isau yamna langbi amuk tahanbiribani ne nupi nangi chinse ai ngangnabaga ngampo nateda aida jachahuragi ase haiduna thempungdo magi lu langsing adu puduna chatkirami thoinu mathanta ngangduna lehawi thembung su pata laktuna nga phana naba tawrami madauna yadribasu nga amata hek pharamde thembungna khalli karino ne aigi laibaksibo ngasisu nga amata hek phade haiwani taibung semba mapu nanai lairaba aigi awabasi ubiduna nga kharada oirabasu phanbiuba thembungna isormabu khurumjarabasu thembungdu nga amata pharamde baga nga phaminariba singa dudi nga mayam pharami thembungdo magi lulang singa do puduna mayumda karai thoinu dudari aduda makhong yantaduna phamlammi sumangdana macha 8 tu sanari thoinu du
Magi nupa halakpadu ubada kadaino chengdi Thembungdu magi lulang adu thamduna hairei ngasiso nga amata pharaktre nga phadabaduda tandana adum karabani pharoi kadaidagi pharani hojikpu aibu kadaidagi chengna chak thonggadoribano hakleredi ichasing asisune haklame chaklame na tawra ani haiba somaina hingadabagi mahot sikhibane hena phai hairisini Thembung makokto hotuna hairei nupi aibu kaidaw haibano aisu nga phanabadi honaridana honabaduna yaroye hayingdagidine Thambalpata oina chalo Thambalpatadi nga achau achauba mayam ama lerangani mina yamna phanadabanina Thambalpatadi hingchabi lei haiduna kanamtana mafam aduda changnadribadudi nupi hojigi madamsidabu kadaidagi hingchabino Thambalpata nga achau achauba mayam ama lerangani adunane kinenaba haijan borangani phare ai hayeng Thambalpata chatuna nga pharuragi asumna numittumadi Thembunggi imungdo pan maren phutuna charami Thembunggi macha taret aduso fazana pizza pithaktabadagi mayang yamna kanglami mathangi numitani Thembungdu magi lulangdu puduna Thambalpata laklami pat aduda hingchaba lei haiduna khulgi mi amata changnaramde adubu Thembungdi pat aduda changlaktuna nga pharami Thembunggi lang aduda nga achauba ama thurami nga achauba adu ubada Thembungdu yamna harawrami aikhoi nupina haibadu chummidana Thambalpatadi nga achauba ngakta leirangani haibado ngasidi chara phawbudi helaroi makhagi pat aduda chalar mafam asida laktuna adum pharage ngasidi Thembungdu nga achauba khara pharami Thembungna nga sing adu kaithalda puduna yolami nga amadi magi nupiga macha singa chananaba haiduna khaklami Thembungdu yamna haraw harawna mayumda halaklami sumangdagi magi nupibu kauduna changlai mama mama tabrani nangbo Thoinu sutaraduna imungdagi ho tare Thoinu samapana thoglai magi nupana nga ama yanduna changlakpadu ubada Thoinu du ngakna nupa adudi kadaidagi ngano mama Thambalpatagi pharaklibani ngasidi nga achauba khara phai chengsu wala abani nga se thongnuga icha singa puna charase nga se imungda mukto pusilu Thoinu do yamna harawrami hoi hoi ei pusilage Thoinu do nga do imungda pusinduna changkhirami machal manaw taret aduso thongalomdagi changlai tungdana tomchauna lichai ama pairaga changlai madu ubada Thembungna asamna hairami kura kadomda chatpirubano hai Thembung nangi na cha taretsi khara wara unibo kura aigi chasing asina kaidawramlabage kaidawramba haibabu aina mullaga chage haiduna thamjaba hainausinga loine hektuna charamlibani kura sawiba yade angangsing ase ai warak chaki warau natrabadine khullegai takaniko ase hairamnaga tomchaudu chatkhirami Thembung machanu pataret aduda yengduna karigina noidi migi inkholdagi hainau huranduna charibadi manga suba duna hairei baba ta chawnu heusi aiduna heubani aina kadaida hai baba mana aise majin thirini yare chalo nakhuna kur hamdo chu namana ne chak thongmu changkhrabani loiraga chananaba hoi baba makhoi tare to makhong makhut hama chatki asumna numidang do nga thongduna magi nupiga macha singa duga hauna charami macha singa du sunga sidi chak mabuk thana charami chak tokladuna phamungda tumba changnarami mathangi numita su Thembungdo Thambalpata nga phaba laklami magi lu aduda upu bacha ama yawraklami Thembungdo upu aduda sana yawramgadra khanduna upu macha do hangtoklami adumna Thembungna upu adu hangtokpada upu macha adudagi mangalama thorai mangal adudagi yamna chawba hingchaba mo thorai hingchaba du ubada Thembungdo yamna kirami masado thak niklami hingchaba du Thembungda yengduna aibu upu asidagi thadoklibase hai nupa nangnara hayo mane hingchaba aina thadokpani adudi nang boina chaba taredana hingchaba aina nangbu thadoklaga karige aibu chabigadoribano nangbu chagadoribagi maram haige taw aibu layam singna ugi upu macha sida phajanduna thamkhibani aina khali chahi changwa asigi manungda aibu upu asidagi thadokpa mi aduda sana khawjaw ama pigani haina khanki Thembung hingchaba dugi wada tabada harawna nang boina thadoklabanina aigi sanagi khawjaw ama pibiro
Chahi changwadi henkre. Aina adudagidi amo khali. Chahi lising amasigi manungda aibu postegi thadokpa mi aduda sana khawjaw tara pigani haiduna. Tembong amokso harauna. Aina nangbu thadoklaba natro. Adudi sanagi khawjaw tarada aingoda piro. Chahi lising amaso henkre ne. Adudagi aina amo aibu postegi thadokpa mi adubo aina hatkani haina khanki. Aduga nangna aibu thadokpa sine. Aduna nangbo aina soidana hatkani. Aina nangbo chaba tare. Asi hairaga hinchaba do kanna kanna noklame. Tembong na wakalda khali. Aina sidi siba tare dana. He taibang semba mapu. Hinchaba sidagi aigi thawaibu amuktadi kanbiyo. Tembong do ngai hak aduda wakala malai. Hinchaba sida kadara matawduna yenglaki. Tembong hinchaba aduda yengduda. Aduk chawba hinchaba nangna pikraba upu asida. Chahi lising ama lay haibadi. Ay thajaba suqamgamde. Nangna nachintiba soidana oirangani. Hinchaba adu sauna. Hey, apang mo taibang mi. Hinchaba ikoidi noi taibang mi gumna machinti dene. Nangna thajadabani nene. Nangi namangda upu asida changi yung. Asi haraga hinchaba do masado pikshinduna upu macha adu da changki. Tembong na changsinduna upu adu makumlon silami. Hinchaba do upu manung adu da tenduna. Hey, karigino nangna aibo mo phazilibadi. Aibo thado. Hey, apang ba hinchaba. Ay di nang karigi thadok diba? Nang di upu manung aduda adum layro. Ihe taibang mi, ay bu bu sidagi amukta thadok piyo. Ay, nang bu chararoi. Ay bu thado. Nang na ibu thadok labadi, nang bu yamna nungay hangani. Adudi, hinchaba, nang ay bu chararoi haiduna wasaw. Hinchaba adu so, tembong bu chararoi haiduna wasak lami. Tembong na, hinchaba adu bu thadok lami. Hinchaba do tembong da yengduna. Lawsing layba taibang. Ay na haikibagi matung ina. Nang bu nungay halagi. Aigi, nanggala sida tongo. Tembong so hinchaba do da tong lami. Hinchaba do pai do da laklaga pat aba yaw rami. Pat adu da layriba nga singa do machu ki nga ngaktani. Nga singa do ubada tembong di ngak panaloyri. Sidi kari nga no. Asukui na nga parakpase. Asigumba nga di amukta uraktri. Pat asidagi nga mari paduna. Nang naningthaw da kalo. Ningthaw na nangonda sanagi sinik mayam ama pirakani. Maduna nangi lairaba do kokcharo. Asi hairam laga hinchaba do pai do na chatki. Tembong so hinchaba do na hairam bagi matung inna pat adu dagi machu manadaba nga mari farami. Aduga konung da laklami. Konung yawrado na thongak pasing adu da ningthaw bo amukta una jage haido na changaklami. Tembong ningthaw bo ubada makokno na khorum jarami. Ningthaw adu na. Hey, nupa. Karigino nangna aibu una jage haiduna hairibadi. Iningthaw, nga sipige haiduna lakjabani ningthaw. Asi haiduna machu manadaba nga maridu ningthaw do utlami. Ningthaw so nga maridu ubada yamna ngaklami. Hey, nupa, nangna purakliba nga sidi kari nga no. Asigumba nga di pokpadagi amukta su uraktri. Ngasina ahanbani ne. Iningthaw, nanayna patagi iningthaw gini haina phajarakpani. Pare pare. Nangna nga si puraktuna ningthaw aingonda pibagi sanagi khawjaw ama piragi. Tembong di ningthaw na sana khawjaw ama pige haibaduda haraurami. Ningthaw na tembong da sanagi khawjaw ama pirami. Tembong so sanagi khawjaw adu puduna harauna chatkre. Ningthaw do mantri da yengduna. Mantri, masigi nga se chak thongbido piduna tawhalo. Nga se tawraga chage. Phagani ningthaw. Mantri na nga mari do chak thongbido pirami. Tembong sumayumda halaktuna magi nupida sanagi khawjaw adu pirami. Thoinu so sana khawjaw adu ubada yamna haraurami. Nupa, asuk yam pasana se kadai degino. Tembong na thokiba thawdok pumba magi nupi thoinu da lirami. Thoinu so yamna haraujarami. Nupa, ngasidagidi aikhoi ambu chara helaroi ko. Helaroi nupi. Sidagidi aina nangbu yamna nungaina thamladoini. Hayengdi kaithilda chatuna. Nanga icha singagi Phajaba piro leiruse. Hoi nupa, leiruse. Asomna matai manaw anido yamna harau na wari sanarami. Somda konunggi chak thongmiduna nga marido tawnana ba haiduna tawringaida khanghodana chakhum aduda masak mataw yamna phajabi nupi ama thoglai. Nupi aduda nga sing aduda yengduna. Nga wo nga, aina kauribasibu tabaro. Nga maridugi manungdagi nga amana. Taye lairembi,
ꯈꯪꯍꯧꯗꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯉꯥ ꯃꯔꯤ ꯑꯗꯨꯒ ꯄꯨꯂꯞ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯑꯗꯨꯕꯨ ꯇꯝꯂꯝꯃꯤ꯫ "ꯍꯩ, ꯆꯥꯛ ꯊꯣꯡꯕꯤ, ꯀꯔꯤꯒꯤ ꯆꯤꯟ ꯊꯤꯔꯤꯕꯅꯣ? ꯑꯁꯦꯡꯕ ꯍꯥꯏ꯫ ꯉꯥ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ?" "ꯑꯁꯦꯡꯕꯅꯤ ꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯣ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯀꯧꯗꯨꯅ ꯉꯥ ꯑꯗꯨ ꯄꯨꯔꯛꯍꯜꯂꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯡꯗ ꯉꯥ ꯑꯗꯨ ꯇꯥꯎꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯕꯨ ꯑꯍꯛꯄ ꯗꯟꯗꯤ ꯄꯤꯒꯅꯤ." ꯑꯁꯣꯝꯗ ꯂꯥꯟꯃꯤ ꯈꯔ ꯃꯟꯇ꯭ꯔꯤꯒ ꯂꯣꯏꯅꯅ ꯊꯦꯝꯕꯨꯡꯒꯤ ꯃꯌꯨꯝꯗꯨ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯟꯇ꯭ꯔꯤꯕꯨ ꯎꯕꯗ, "ꯃꯟꯇ꯭ꯔꯤ, ꯅꯅꯥꯏ ꯂꯥꯏꯔꯕ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ?" "ꯊꯦꯝꯕꯨꯡ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯅ ꯉꯁꯥꯏ ꯏꯅꯤꯡꯊꯧꯗ ꯀꯠꯂꯝꯕ ꯉꯥ ꯃꯔꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ." "ꯉꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏ. ꯑꯗꯨꯅ ꯍꯌꯦꯡ ꯉꯟꯅ ꯐꯥꯔꯒ ꯀꯣꯅꯨꯡꯗ ꯄꯨꯖꯔꯛꯂꯒꯦ." "ꯐꯔꯦ ꯐꯔꯦ, ꯄꯨꯔꯛꯑꯣ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯟꯇ꯭ꯔꯤꯒ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯦꯝꯕꯨꯡꯗꯨ ꯉꯟꯇꯥ ꯆꯠꯇꯨꯅ ꯄꯥꯠ ꯑꯗꯨꯗꯒꯤ ꯉꯥ ꯃꯔꯤ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯟꯇ꯭ꯔꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯊꯦꯝꯕꯨꯡꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯆꯥꯛꯊꯣꯡꯕꯤ ꯑꯗꯨꯗ ꯉꯥ ꯑꯗꯨ ꯇꯥꯎꯍꯜꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯗꯨ ꯆꯦꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ "ꯃꯟꯇ꯭ꯔꯤ, ꯊꯦꯝꯕꯨꯡꯗꯣ ꯍꯌꯦꯡꯁꯨ ꯉꯥꯗꯨ ꯄꯨꯔꯛꯅꯕ ꯍꯥꯏꯈꯣ. ꯑꯩ ꯏꯃꯤꯠꯃꯛꯅ ꯌꯦꯡꯕ ꯄꯥꯝꯃꯤ." "ꯐꯅꯤ ꯅꯤꯡꯊꯧ, ꯑꯩ ꯄꯥꯎ ꯊꯥꯖꯈꯤꯒꯦ." ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯅ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯥ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯦꯝꯕꯨꯡꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯅꯨꯄꯤ, ꯑꯩꯅ ꯐꯥꯕ ꯉꯥ ꯃꯔꯤꯗꯣ ꯌꯥꯝꯅ ꯍꯥꯎꯕ ꯃꯥꯜꯂꯤ. ꯅꯨꯡꯇꯤꯒꯤ ꯄꯨꯔꯛꯅꯕ ꯍꯥꯏꯔꯤꯅꯦ." "ꯍꯥꯎꯔꯝꯒꯅꯤꯌꯦ ꯅꯨꯄꯥ. ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯆꯥꯁꯤꯗꯅ." "ꯍꯣꯏ ꯍꯣꯏ, ꯆꯥꯁꯤ ꯅꯨꯄꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯁꯦ ꯀꯌꯥꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯕ. ꯍꯥꯟꯅꯗꯤ ꯐꯤꯔꯣꯜꯒꯁꯦ ꯑꯃꯟꯕ ꯁꯦꯠ ꯆꯥꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯐꯤꯔꯣꯜ ꯑꯍꯟꯕꯒ ꯁꯦꯠꯇꯨꯅ ꯀꯌꯥꯗ ꯐꯖꯔꯕ." ꯑꯁꯨꯝꯅ ꯊꯣꯏꯅꯨꯒ ꯊꯦꯝꯕꯨꯡꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯦꯝꯕꯨꯡꯗꯨ ꯉꯥ ꯃꯔꯤ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯅꯤꯡꯊꯧꯅ ꯊꯦꯝꯕꯨꯡꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯃ ꯄꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒ ꯃꯟꯇ꯭ꯔꯤꯒ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯆꯥꯛ ꯊꯣꯡꯕꯤ ꯑꯗꯨꯅ ꯉꯥ ꯑꯗꯨ ꯇꯥꯎꯒꯦ ꯇꯧꯕꯗ ꯍꯥꯟꯅ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥ ꯃꯔꯤ ꯑꯗꯨꯁꯨ ꯃꯥꯡꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗ ꯌꯦꯡꯗꯨꯅ, "ꯃꯟꯇ꯭ꯔꯤ, ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯊꯦꯝꯕꯨꯡꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎ ꯊꯥꯈꯣ." "ꯐꯒꯅꯤ ꯅꯤꯡꯊꯧ. ꯅꯅꯥꯏ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯊꯦꯝꯕꯨꯡꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯅꯕ ꯍꯥꯏꯖꯈꯤꯒꯦ." ꯃꯟꯇ꯭ꯔꯤꯅ ꯂꯥꯟꯃꯤ ꯑꯃ ꯊꯦꯝꯕꯨꯡꯒꯤ ꯃꯌꯨꯝꯗ ꯊꯥꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯅꯤꯡꯊꯧꯅ ꯀꯧꯏ ꯍꯥꯏꯕꯗꯨꯗ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯗꯨ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯗꯨꯅ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯧꯕꯤꯕꯕꯨ ꯅꯅꯥꯏꯗ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" "ꯊꯦꯝꯕꯨꯡ, ꯅꯪꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ ꯉꯥ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯐꯥꯕ ꯉꯥꯅꯣ?" ꯊꯦꯝꯕꯨꯡꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯊꯦꯝꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯇꯥꯕ ꯎꯔꯝꯗꯦ꯫ ꯅꯨꯡꯒꯤ ꯀꯣꯅꯨꯡ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯛꯂꯝꯃꯤ꯫ ꯅꯨꯡꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯃꯤ ꯑꯃ ꯋꯥ ꯉꯥꯡꯕꯗꯨ ꯅꯤꯡꯊꯧꯅ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃ ꯃꯁꯥ ꯇꯪꯈꯥꯏ ꯑꯃ ꯅꯨꯡ ꯑꯣꯟꯗꯨꯅ ꯅꯨꯡꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯎꯔꯝꯃꯤ꯫ "ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯄꯅꯣ?" ꯅꯤꯡꯊꯧꯅ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯥ ꯑꯗꯣ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯉꯥꯛꯇꯅꯤ꯫ ꯑꯩꯍꯥꯛ ꯑꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩꯉꯥꯟꯕꯅꯤ." ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯅ, "ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯤꯕ?" "ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯣꯏꯍꯟꯕꯅꯤ." "ꯃꯇꯧ ꯀꯔꯝꯅ?" ꯅꯤꯡꯊꯧ ꯄꯣꯏꯔꯩꯉꯥꯟꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯉꯥꯟꯕꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯉꯥꯟꯕꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯏꯔꯩꯉꯥꯟꯕꯒ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯉꯥꯟꯕꯅ ꯁꯛꯍꯦꯟꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯑꯁꯤ ꯑꯍꯤꯡꯗ ꯍꯧꯒꯠꯇꯨꯅ ꯀꯗꯥꯏꯗꯅꯣ ꯈꯪꯗꯅ ꯆꯠꯂꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯄꯣꯏꯔꯩꯉꯥꯟꯕꯅ ꯇꯨꯝꯂꯤꯉꯩꯗ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯅꯅꯕ ꯅꯨꯄꯤ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯅꯤꯡꯊꯧꯅ ꯇꯥꯔꯝꯃꯤ꯫
ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯀꯌꯥꯗ ꯐꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯗꯨꯅ ꯃꯤ ꯇꯥꯅꯤꯌꯦ ꯇꯞꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯃꯤꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯏꯅꯤꯡꯊꯧ ꯀꯤꯕꯒꯤ ꯐꯣꯡꯅ ꯍꯥꯏꯗꯕꯅꯤ ꯃꯍꯥꯔꯥꯅꯤꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯍꯧꯒꯠꯇꯨꯅ ꯆꯠꯂꯤꯕꯁꯦ ꯃꯤ ꯍꯥꯠꯄ ꯆꯠꯂꯤꯕꯅꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕꯁꯦ ꯑꯩꯗꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯑꯁꯤꯕꯨ ꯀꯤꯕꯨ ꯀꯤꯔꯕꯅꯤ ꯑꯗꯨꯕꯨꯗꯤꯅꯦ ꯑꯩꯁꯨ ꯍꯤꯡꯆꯥꯕꯤꯅꯤꯅ ꯃꯥꯅ ꯆꯥꯅꯤꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯆꯥꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯀꯔꯤ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯁꯛꯍꯦꯟꯕꯤꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯗ ꯍꯪꯂꯒꯦ ꯑꯗꯨꯝꯅ ꯄꯣꯏꯔꯩꯉꯥꯟꯕꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯔꯥꯅꯤ ꯁꯛꯍꯦꯟꯕꯤꯗꯨ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯅꯤꯡꯊꯧꯅ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤꯗꯨ ꯈꯧꯇꯛ ꯆꯥꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯑꯆꯨꯝꯕꯔꯥ ꯅꯪꯁꯦ ꯃꯤ ꯅꯠꯇꯦ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯤꯡꯊꯧꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯥꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯛ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯪꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕꯁꯦ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯁꯥ ꯇꯪꯈꯥꯏ ꯑꯃ ꯅꯨꯡ ꯑꯣꯜꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯃꯥꯒꯤ ꯈꯨꯖꯥꯏꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯉꯥꯟꯕꯗ ꯆꯥꯏꯁꯤꯜꯂꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯉꯥꯟꯕꯗꯨ ꯃꯁꯥ ꯇꯪꯈꯥꯏ ꯑꯃ ꯅꯨꯡ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯕꯨꯅ ꯉꯥ ꯑꯣꯜꯍꯜꯂꯝꯃꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯉꯥꯟꯕꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒꯅꯤ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯣ ꯃꯔꯨꯞ ꯀꯔꯤꯁꯨ ꯃꯤꯄꯥꯏꯕꯤꯒꯅꯨ ꯑꯩꯅ ꯃꯔꯨꯞꯄꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯍꯟꯖꯤꯟꯍꯟꯒꯅꯤ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯌꯨ ꯄꯣꯏꯔꯩꯉꯥꯟꯕꯅ ꯅꯤꯡꯊꯧꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯐꯠꯇꯕ ꯂꯥꯏ ꯂꯥꯠꯂꯤꯕ ꯑꯗꯨ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯕꯨ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯍꯦ ꯐꯠꯇꯕ ꯂꯥꯏ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯃꯇꯤꯛ ꯃꯒꯨꯟ ꯍꯥꯞꯄꯤꯌꯨ ꯅꯤꯡꯊꯧꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ ꯍꯩ ꯍꯤꯡꯆꯥꯕꯤ ꯅꯪꯕꯨ ꯑꯍꯦꯟꯕ ꯃꯇꯤꯛ ꯃꯒꯨꯟ ꯍꯥꯞꯄꯨ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯜꯂꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯥꯅ ꯂꯥꯠꯂꯤꯕ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯈꯟꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨ パイꯗꯨꯅ ꯄꯣꯏꯔꯩꯉꯥꯟꯕꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯅ ꯈꯤꯛ ꯈꯤꯛꯇꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯜꯂꯝꯃꯤ ꯐꯠꯇꯕ ꯂꯥꯏ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯕ ꯊꯕꯛ ꯑꯗꯣ ꯑꯩꯅ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯑꯍꯦꯟꯕ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨ ꯍꯥꯞꯄꯤꯔꯣ ꯅꯤꯡꯊꯧꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯊꯕꯛ ꯑꯃꯈꯛꯀ ꯄꯥꯡꯊꯣꯛꯈꯣ ꯃꯗꯨ ꯍꯦꯛ ꯄꯥꯡꯊꯣꯛꯄꯒ ꯑꯩꯅ ꯅꯪꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯏꯍꯟꯒꯅꯤ ꯀꯔꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯤꯌꯨ ꯐꯠꯇꯕ ꯂꯥꯏ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯨꯖꯥꯏ ꯑꯗꯨ ꯊꯝꯗꯨꯅ ꯈꯔ ꯂꯥꯞꯅ ꯂꯩꯌꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯑꯍꯦꯟꯕ ꯃꯇꯤꯛ ꯃꯌꯥꯏ ꯄꯥꯝꯕꯗꯒꯤ ꯌꯥꯔꯝꯃꯤ ꯈꯨꯖꯥꯏ ꯑꯗꯨ ꯊꯝꯗꯨꯅ ꯈꯔ ꯂꯥꯞꯅ ꯂꯩꯔꯝꯃꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯝꯃꯤ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯅꯪ ꯁꯦꯛꯄꯤ ꯑꯣꯜꯂꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯦꯛꯄꯤ ꯑꯣꯟꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯄꯣꯏꯔꯩꯉꯥꯟꯕꯅ ꯉꯁꯤꯗꯤ ꯃꯔꯨꯞꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦ ꯃꯔꯨꯞꯀꯤ ꯂꯃꯟ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯃꯔꯨꯞ ꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯅꯤꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯑꯣꯜꯍꯜꯂꯝꯃꯤ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨꯁꯨ ꯃꯤ ꯑꯃꯨꯛ ꯑꯣꯜꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯃꯔꯨꯞ ꯁꯥꯟꯅꯔꯝꯃꯤ ꯑꯃꯒꯤ ꯑꯋꯥꯕꯗ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯊꯦꯝꯕꯨꯡꯒꯤ ꯏꯃꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ